Langi namada puba thangba ngamloidaba selgi demand tobiganu haina Thoubal district leiriba passenger gi Gari Singna Leptuna ngasi Wangjing Kodom Pokpi gi Hairok Lamkhaida driver Singna Wakat Khongjang Thoubal district transporter union TDTU na sinduna pangthokpa Wakat aduda sarugya kiba driver amana phongdorakpada association taranithoi tarahumdoi gi makhada Thoubal district cheliba passenger Puba Gari Singna Langi namada puba thangba ngamloidaba demand kaya tawrakpagi Mayokta Wakat asi fambani Lebaki damakta leiriba ichil inau singna miyamgi seba tawriba Tata Magic amadi transporter singda langi namada puba thangba ngamloidaba demand tawbiganu miyamgi seba tawriba lambi de cheliba Gari Sing asibu senfu oina ubiganu haiki ngasige Wakat aduda langi namada puba thangba ngamloidaba demand tawbiganu langi namada miyoi kharagi business tawfam oibiganu Nongmaidi yeknabada onsin biu ising leitrabadi nga leiroi ekoi santi pami haina thaba placard sing sizinaki bagaloinana kolau kayasu lauki district langi namada puba thangba ngamloidaba man mayam tawsalak pajiki Mayokta ngasi ekoi wangjini ko office ta ekoi dharna ama ponjabadi Ramaduna kogi lebaki biri besin law singna kogi music sija kogi transporter da ngama angkong ngam jogo dimala si kogi kanu